Ahan makada channel sige maikere me ampurang putaram okche bolone ne kok no khurumjari amadinga si phone kiba pauche singdagi maroi ba headline sing amade maroi ba pausing puduna laksari tabisi separate administration gi mayok ta leiba sing hatkani UKNA maitei na luching balenga ka khusum naba sing ju hatkani ki halak le lenga ng thaja ba pirak padagi paumi sing gi khongjang handokre NRC pangthok tuna metop khandok laba matung delimitation tagodabani ibomcha Haujik marueba pau tabisi. Separate administration ge mayok to leiba sing hatkani UKNA. Maitei na luching balenga ka khusam naba sing su hatkani ki halakle. Manipur da maitei na luching balenga ka khusam naba masung separate administration ge mayok to leiba kuki jofrup ke MLA sing sibi ke cherak pi gani haina United Kuki National Army UKNA na fongdokre. Government of Kuki gam gi makhada operate tawriba khulai paiba lup asigi Department of Home Affairs na thadurok pacherola man high state lenga ka kusam naba natraga kuki jo furup ke apam bagi mayok to leba miyoy puna hak pacherak pinaba warep lawre kuki jo furup ke MLA sing na separate administration ge mayok to lepa yaroi masung maitei na luching balenga ka kusam naba yaroi separate administration ge demand ga mari leinana civil society organizations si SO amadi political party sing na politize to ba yaroi kuki jo furup na Matam kaya gi mamang dagi tanduna lagliba di malasi kanagumba lanay miyoy natraga miyoy kanglop amatan thingba pinanaba honaroi dabani. Kuki jo furup ki ihaw asibo lana lamjing bagaloy na aranba wafam sandok tuna furup ki mapanggan sontanaba honaraglabadi UKNA na hakwachirak pinaba warep lawre haili. UKNA na asigumba makal gi akan wafam thamlak handak na hanba nate lup asina tha anirong gi mamang dagi miyoy mari tu champura nongmay na kaptuna hatkibagi matangda Maikei Kyadagi Yaning the Fondok Palay Krabani. Kumja 2015 the Linkat Kiba UKNA Government of Kuki Gamgi, Bender Makada Kuki Jo Furupki, Right Fangnaba Masung Saktam Nganaba Lanting Naduna Lagli Hana claim theory. Kuki National Organization Ken O Amadi United People's Front UPF, the suspension of Operation Su Agreement Kuyak Pina Krabsu UKNA the Haujik Power Su Agreement Kuyak Pina the Bogaloin and Ink Tapa Prognaba Wari Sanaba the Saruk Yadri. Sanglabachi Kamrum Lup Asina Senkai Tungai Chatha Bogaloin and a Mueke Hatki Amasung Kuki Jo Furupki Mushing Lup Asina Pamba Monga Tabak Tahona Bohone Haina Maral Siduna Lakibani. Nakal Amaromdana Lenga nga thazaba pirak padagi paumi singi khongjang handokre Guantabi thawdoke achumba wild fangalo haiba demand tawduna paumi singa changsilakiba khongjang lenga nga thazaba pirak padagi handokle All Manipur Working Journalists Union Amju amasung Editor Guild Manipur EGM gi apun bumifam amang ngasi Manipur Place Club ta pangthoklaba matung khongjang handoknaba warep asi lawkhibane Governor ki Maikei degi Gwalta bida thokiba thawdoka mari lena sem khiba miyoy anina saba inquiry committee ki report chahi asigi June 13 da lengak ta langkhat khiba loina committee ki recommendation matung in darkar leba thabak singamat amadi matung amuk khana siguma thawdok si thondana ba mari lena ba department amatung security agency da khangalakpa laikre haiba wafam amjum sung EGM da khangalakpa degi khongjang handokna ba warep lawkhibani karigumba inquiry committee gi recommendation sing mapung phana thabak ta oina on lokhat patarabadi press body sing na democratic oba khongjang changsinaba invite tawrakpa oina thokani hainesu amjum sung EGM gi thadorok cherol amada fongdorakle atopa paw amana NRC puthoktuna mitop khandok laba matung delimitation tawdabani bomcha state asida NRC puthoktuna mitop sing mapung phana khandok laba matung delimitation Tawgadabani amadi pangthokadabani maduna trabadi lamda masida mitop ki chaitheng kya mayok naribasi thengnaba ngamloi hana lamlai kendra gi MLA KH ibom chana fongdokre Manipur Rural Lifeline Mission gi mideng makhada punsi gi mangal BLF na sinduna Nongren Primary School pangthokeba Back to School campaign ga mari laina na MLA sina wafam masi fongdokla duna makhata na haikhiba the state asida Ain kaina changlak khiba mitop sing masing lepa leitan hengalakpun state ase demography chawna akiba pirakli mitop sing lamdam masigi yellow mi singbu fong singla duna makhoi ga no balebak am sem na thorang kya tawriba si yenglaga mitop khandokpa tawdana 2027 da pangthok kadawriba mikok thibagi thoram asi yumpham oiraga delimitation pangthokiba tarabadi Valley district singi hojik leiriba kendra masing asi Mangjaba lakani yellow mi masing da yumpham oiraga pangthok poirabadi kaide haiki
Masini ngasi nongmagi maruoiba headline sing amadi maruoiba pausing tabiriba singbu amuka na khurumjari amadi channel sibu like share amadi subscribe tawbiduna video sembagi pangal pinabiyo haiduna miyam purumapu amuka na ningsingjabaga loinana kok nonjari.